sila lakpasida sida mu pamom sidang pam sonum pawdok maning lomde kapa or kanda mu maruji loichela padagi aji bek tawre beganda moina kapak par pheganda hana pale sonu pawdok paneba de mayam boina hajaning baje hoi sokti sokre maji mayam gi mateng adom na hoji miyeng tabi khiba video matek ase film amanate aduga web series amasunate masi asengmani megi tang ahum haibadi ngasi megi tang ahum sida chahi ama mapung chap chana pharaba iramdam sida thokliba kanglup ani gi marakta thokhiba lan adugi madugi chaithingi video matek amani tonga tonga ma khun ngakpa sing arambai tengol gi loinana aikhoi gi thongna pharaba khun ngakpa sing asok apan lan sida natana leikhidaba kyamram yaukri masi gi maraka sida mamingna kongkham tondonba namboldagi kayamarum soktana laikre kayamarum masagi atatai taduna laikre aduba miya punama loina wanari tonga tonga relief camp singda amadi awana gi mateng pangdaba khanabu leirike pumnamak mateng pang masida nate tonga tonga manipur da leibiriba miyoi singna khaijinaraga punsinaraga ngamjaba mateng kayamarum tawri youtuber singna tawri tonga kayamarum nasu tawri maibel singna tawri club ki loina mak tawri whatsapp group kya nasu tawri adubu ngasi gi video asisu miyamna makha sida imung manungi makhoi gi gp number ma pijari hariba gp number se masidaida adomna ngamjaba adomgi puningdagi nungai taba phawiragadi khun ngakpada haukiba janawari gi tang 18 naran senada kuki singalan thengnaba matamda sokiba atatai warba masagi faiganda amadi lengjumda panbadi haugat kangkhatuna chatpa ngamdraba makha tana hida guli leinanabagi sel khudong chadraba auto thauduna leijaba adugumba miyoi amani mahaki machanupi ani loinana mahaki loina biga leiri machin manau taruk ki manungda mahangna iton bani tondonba loina nupa manga nupi ama adubu masa gi hingnana bhona badanga sisu auto thauduna leiramba mahakna khun ngakpada haibadi arambai tengol gi 22 unit yaudana hariba asida mahana yauriba unit asigi nambol naurem awang lekai da leiba hariba asigi unit te yauba miyoi amasuni adubu ngasidi mahak atatai oina soktuna nadun leiri hariba gps ne mateng pangbirabadi mahakki karigumba guli kharada leirabasu khudong chagadoribani ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯗꯥꯏꯃꯟ ꯇꯤꯚꯤꯅ ꯍꯣꯠꯅꯖꯔꯤ ꯊꯧꯔꯝ ꯀꯌꯥ ꯁꯟꯗꯣꯛꯆꯔꯕꯁꯨ ꯁꯟꯗꯣꯛꯆꯔꯤꯕ ꯊꯧꯔꯝ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯁꯣꯏꯗꯅ ꯃꯇꯦꯡ ꯄꯥꯡꯖꯒꯅꯤ ꯂꯣꯏꯅꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯖꯤꯄꯦꯅꯤ ꯄꯤꯖꯔꯤꯕ ꯖꯤꯄꯦ ꯑꯁꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯖꯤꯄꯦꯗ ꯉꯝꯖꯕ ꯈꯔ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣ ꯑꯁꯤꯒꯤ ꯃꯍꯥꯛꯀꯤ ꯄꯥꯎꯗꯝ ꯑꯃꯗꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯀꯤ ꯃꯇꯥꯡꯗꯁꯨ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯤꯌꯥꯝꯅ ꯌꯦꯡꯕꯤꯌꯨ ꯑꯔꯣꯏꯕꯗ ꯍꯥꯏꯖꯅꯤꯡꯕ ꯋꯥꯐꯝꯗꯤ ꯑꯁꯨꯝꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯣꯟꯁꯤꯟꯅꯗꯨꯅ ꯃꯇꯦꯡ ꯄꯥꯡꯗ꯭ꯔꯕꯗꯤ ꯀꯅꯥꯅ ꯄꯥꯡꯒꯅꯤ ꯃꯔꯝ ꯑꯁꯤꯅ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕꯁꯤꯡꯅ ꯍꯥꯏꯔꯤꯕꯁꯤꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯑꯩꯈꯣꯏ ꯗꯥꯏꯃꯟ ꯇꯤꯚꯤꯒꯤꯁꯨ ꯃꯁꯤꯗꯒꯤ ꯉꯝꯖꯕ ꯃꯇꯦꯡ ꯈꯔꯒ ꯂꯣꯏꯅꯅ ꯁꯣꯏꯗꯅꯃꯛꯀꯤ ꯍꯥꯏꯔꯤꯕꯁꯤꯗ ꯃꯇꯦꯡ ꯄꯥꯡꯅꯅꯕ ꯍꯣꯠꯅꯖꯒꯦ ꯑꯗꯣꯝꯅ ꯀꯔꯤꯒꯨꯝꯕ ꯃꯇꯦꯡ ꯑꯃꯠꯇ ꯄꯥꯡꯕ ꯉꯝꯗ꯭ꯔꯕꯁꯨ ꯚꯤꯗꯤꯑꯣꯁꯦ ꯍꯧꯕꯗꯒꯤꯅ ꯂꯣꯏꯕ ꯐꯥꯎꯕꯗ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯕꯤꯔꯝꯃꯨ ꯂꯣꯏꯅꯅ ꯑꯗꯣꯝꯅ ꯌꯦꯡꯕꯤꯕ ꯑꯗꯨꯗꯒꯤ ꯄꯨꯟꯅ ꯂꯥꯛꯄ ꯔꯦꯚꯤꯅ꯭ꯌꯨꯗꯣ ꯏꯃꯨꯡ ꯃꯅꯨꯡ ꯑꯁꯤꯗ ꯈꯨꯠꯁꯤꯟꯅꯖꯈꯤꯒꯦ ꯂꯥꯟ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯉꯥꯛꯂꯤꯕꯁꯤꯡ ꯑꯁꯤꯒꯤꯗꯃꯛ ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯗꯨꯅ ꯂꯥꯛꯏ ꯑꯃꯗꯤ ꯇꯧꯃꯤꯟꯅꯈꯤꯁꯤ ꯑꯩꯈꯣꯏꯅ ꯆꯠꯆꯔꯤꯕꯁꯤ ꯅꯝꯕꯣꯜ ꯀꯣꯡꯈꯥꯝꯗ ꯂꯩꯕ ꯀꯣꯡꯈꯥꯝ ꯇꯣꯟꯗꯣꯟꯕ ꯈꯨꯟ ꯉꯥꯛꯄꯅꯤ ꯚꯥꯛ ꯏꯔꯝꯗꯝ ꯑꯁꯤ ꯀꯟꯅꯅꯕꯒꯤꯗꯃꯛ ꯍꯧꯈꯤꯕ ꯖꯅꯋꯥꯔꯤꯒꯤ ꯇꯥꯡ 18 ꯅꯥꯔꯟ ꯁꯦꯅꯥꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯗ ATꯒꯤ ꯃꯤꯑꯣꯏ ꯑꯃꯁꯨ ꯂꯩꯈꯤꯗꯦ ꯑꯗꯨꯒ ꯈꯨꯟ ꯉꯥꯛꯄ ꯃꯔꯤ ꯄꯨꯟꯅ ꯃꯐꯝ ꯑꯗꯨꯗ ꯁꯣꯛꯈꯤ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯃꯍꯥꯛꯁꯨ ꯁꯣꯛꯈꯤꯕꯅꯤ ꯃꯍꯥꯛꯀꯤ ꯐꯩꯒꯟꯗ ꯄꯥꯟꯕ ꯃꯔꯨ ꯐꯥꯎꯗꯣꯛꯈꯤ ꯑꯃꯗꯤ ꯄꯥꯝꯕꯣꯝꯗꯁꯨ ꯃꯔꯨ ꯑꯃ ꯄꯥꯟꯈꯤ ꯍꯧꯖꯤꯛꯁꯨ ꯃꯍꯥꯛꯀꯤ ꯄꯥꯝꯕꯣꯝꯗ ꯑꯃꯗꯤ ꯐꯩꯒꯟꯗ ꯌꯣꯠ ꯐꯨꯝꯂꯤ ꯃꯈꯣꯡꯒꯤ ꯁꯣꯛꯂꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯆꯠꯄ ꯉꯝꯅꯅꯕ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯌꯣꯠ ꯐꯨꯝꯗꯨꯅ ꯍꯧꯖꯤꯛꯁꯨ ꯂꯩꯔꯤ ꯑꯍꯥꯟꯕ ꯁꯣꯛꯄ ꯃꯇꯝꯗꯗꯤ ꯂꯩꯄꯥꯛ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯔꯝꯃꯤ ꯑꯃꯗꯤ ꯑꯋꯥ ꯑꯅꯥ ꯀꯌꯥ ꯍꯪꯕꯤꯔꯝꯃꯤ ꯑꯗꯨꯕꯨ ꯊꯥ 4 ꯍꯦꯟꯖꯤꯜꯂꯛꯂꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛꯀꯤ ꯑꯋꯥꯕꯗ ꯉꯁꯤꯗꯤ ꯀꯅꯥꯅꯁꯨ ꯍꯪꯕꯤꯔꯗ꯭ꯔꯤ ꯃꯍꯥꯛꯅ ꯀꯔꯤꯒꯤꯗꯃꯛꯇ ꯁꯣꯛꯈꯤꯕꯅꯣ ꯃꯍꯥꯛ ꯀꯔꯤꯒꯤꯗꯃꯛꯇ ꯅꯣꯡꯃꯩꯅ ꯄꯥꯟꯈꯤꯕꯅꯣ ꯑꯣꯇꯣ ꯊꯧꯗꯨꯅ ꯍꯤꯡꯖꯔꯝꯕ ꯏꯃꯨꯡ ꯄꯨꯗꯨꯅ ꯂꯩꯖꯔꯝꯕꯅꯤ ꯑꯗꯨꯕꯨ ꯏꯔꯩꯄꯥꯛ ꯏꯔꯝꯗꯝꯒꯤꯗꯃꯛ ꯏꯔꯩꯄꯥꯛꯅ ꯍꯦꯟꯅ ꯂꯨꯏ ꯈꯟꯗꯨꯅ ꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡꯒ ꯂꯥꯟꯊꯦꯡꯅꯈꯤ ꯂꯥꯟꯊꯦꯡꯅꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯍꯥꯛ ꯃꯈꯣꯡꯗ ꯅꯣꯡꯃꯩꯅ ꯄꯥꯟꯈꯤ ꯑꯗꯨꯕꯨ ꯅꯣꯡꯃꯩꯅ ꯄꯥꯜꯂꯕꯁꯨ ꯃꯍꯥꯛ ꯅꯣꯡꯃꯩ ꯀꯥꯞꯄꯗꯤ ꯂꯦꯞꯈꯤꯗꯦ ꯃꯍꯥꯛꯀꯤ ꯃꯔꯨ ꯂꯣꯏꯁꯤꯜꯂꯛꯄꯗꯒꯤ ꯃꯍꯥꯛ ꯇꯉꯥꯏꯐꯗꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯟꯗꯣꯛꯄ ꯇꯥꯈꯤ ꯃꯈꯣꯡꯗ ꯏ ꯌꯥꯝꯅ ꯊꯣꯛꯈꯤꯕꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯌꯥꯡꯅ ꯊꯣꯛꯄ ꯉꯝꯈꯤꯗꯦ ꯑꯗꯨꯕꯨ ꯃꯍꯥꯛ ꯁꯤꯠꯅ ꯑꯗꯨꯃꯛ ꯊꯣꯛꯂꯛꯈꯤ ꯌꯦꯛꯅꯕꯅ ꯀꯥꯞꯂꯛꯄ ꯅꯣꯡꯃꯩꯅ ꯃꯍꯥꯛꯀꯤ ꯌꯦꯠ ꯊꯪꯕ ꯄꯥꯝꯕꯣꯝꯗ ꯑꯃꯨꯛ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯗꯨꯅ ꯐꯥꯎꯗꯣꯛꯈꯤ ꯑꯗꯨꯕꯨ ꯏꯕꯨꯗꯧ ꯄꯥꯈꯪꯕꯒꯤ ꯊꯧꯖꯥꯜꯗꯒꯤ ꯃꯍꯥꯛ ꯊꯋꯥꯏꯃꯛꯇꯤ ꯍꯤꯡꯈꯤ
asumna soklaba haksang adu mahak miyamna Rajmedi city da puduna mahak laikanaraki ngasi so haksang gi mafam kayada yot phumduna lengbu otpa ngamdana lei hauji mahak yumda leiri machanupi ani loinana mahak ki loinabi leiri mahak ki hidaguli sing leina ba honabada thamadu lupa lising kuthra manga gi mathakte hena chai adubu hujiti wabadagi waba haibadu oiri mahak ki loinabina fi khara khara saduna imung asigi chaba thakpu watanabadi honari adubu thamadu lupa lising kuthra manga rongi chari be hidaguli sing asidi leina ba honabada awaba ori mari mata singdagi sagai natai singdagi machin manau singdagi khaibe yaba khairi panglakpa yaba pangle adubu haujikti atatai oina awaba haibadu oiri mari leinaba singdagi kanadagi kari mateng lawgadaba kariguma mata khangti kariguma mata phangbasu leiti isagi oijaba phangnana nabagidama oijaba tahna nabagidama hona khibasu nat haujik soktunu leiriba mahakki wakhalda mahakki anaba sibu farabadi haugat kangkhatuna chatpabu ngamlabadi khutta khulai paiduna yeknaba singa lamba paduna ngasi su thawai thage haiduna Tondonba ngasi su chapjungna leptuna leiri khangba yaba khangle yarabadi hanglaroi hairaroi haiduna aduma isagi atataini khanduna tumina khangduna dubak lei adubu haugat kangkhatlaga chatpa phawbada ngamlabadi hingnanabagidama kariguma khara su nomdana hona jagadaba amadi irei pakkidamak lanthengnagadabadu ngasidi haugat kangkhat ngamdana phamungda yata aduna adumak leiri haugat kangkhatpada mahakki loinabina thangdok thangjin tawduna lele khoi January gi tang 35 je ai kino khoi Khun Ngakpa chatle Khun Ngakpa chappa kansida kogi ingkhang khangawdana kupi milten jinga moina khut tharakpadagi akoina khut halluba adagi halmadagi koida peganda moina kapakpad peganda hana pale sona phawdokpaneba adagi de aije pala matungda khok pheganjida thauri je kanna kisale kisala kanda aina khara kapa hore kanda mu maru je loichelappadagi aije back tawpadagi mu khara halapajida sila lakpajida sidida mu pamomjidang pam sonum phawdokpa maninglomde kapakpada son palaga sona phawdokpane adagi di si palabawda aije khara chatlamme nam pana khadi chatlamme dukanda aije chatpa ngamutri isaji sondareba ade easy chatpa henmangidana adagi akoigi ngakpa icinaujing moida aina phone tawrakanda moije laakanda mai tawrakanda thangakanda pure aduga ambulance da hapa porakanda ahamada Bisempur hospital da koigi kana tor phase pire kanda mu Rajmedi city dam pugale mai tawrakanda matam koina lakanara matungda aije matana yumda ri phatore aduganda leire yumda leiba kansida adum hidalan thasi am chasalakpadagi sum jarakpadagi sumna sen thumjina thai chasalakta baita legi awaba je mayoknaraga leiri ai suraga chajabani okto thaurakanda adu na khunje dum ngaaga leiba legi mioi gi khoigi minungsi ji yengbiraga adum moina ngaaga leibi taragadi khoi Khun Ngakpa je khoi isana chatlamoy sengna haibda adana khoi isana khoi khunje ngaktabi yadi khoi maitegi kandabi yadi habi wakhalonda main taraga chachagibne haita sana asmana layang pajidadi dukimati wakhanje nuaite adubu nuaite na khoi sakagi magaidagi ju tudungna khudong jaba facility phangba natabani na leida adum awaba je khanga leiri haita koi soga leiriba adagi di asagi soga leigidriba isinau jingi miyeng changaningi ai khatadan natana ado leiriba so ai khatan nati soga leirisi isinau jingi atai ji soga leiba ngaktani kudimak jingi jo ko sakagi magaidagi ju so mating ama oina panganingi haitare pasina so lebeje thamari mangang hajele adu chadabdi adam su tawdabdi adamina amadagi ri hidak langta chabje khoi taina tem tawbire ipangi dagi lauraga haurakpadadi mayamna mateng hau tawbirame hojik yumda putharaba kandagi di hidak langta chadaba yadaba tawdaba mayamse ai mingondagi pure lange nuna sarkai magai dagi khara minungsi yengdiduna ai pure
ꯁꯤꯒꯤ ꯑꯃꯨꯛꯇꯪ ꯐꯅꯕ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯍꯥꯏꯖꯔꯤ ꯍꯧꯖꯤꯛꯇꯤ ꯃꯥꯅ ꯁꯨꯃꯥꯏꯅ ꯂꯩꯕꯗꯒꯤ ꯈꯝ ꯊꯪꯒꯩ ꯋꯥꯕꯗꯣ ꯋꯥꯔꯦ ꯍꯥꯏꯇꯥꯔꯦ ꯂꯩꯕꯥꯛꯀꯤ ꯏꯔꯥꯡꯁꯨ ꯃꯥꯅ ꯍꯦꯛ ꯍꯧꯕꯗꯒꯤ ꯀꯟꯗꯅ ꯈꯣꯠꯇꯅ ꯆꯠꯇꯅ ꯇꯧꯔꯛꯏꯕꯅꯤ ꯑꯗꯨ ꯁꯣꯛꯑꯕ ꯃꯇꯝꯁꯤꯗꯗꯤ ꯃꯌꯥꯝꯅ ꯑꯃꯨꯛꯇꯪ ꯃꯤꯠꯌꯦꯡ ꯆꯪꯕꯤ ꯑꯩ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯇꯦ ꯊꯨꯅ ꯐꯍꯟꯕꯤꯌꯣ ꯍꯥꯏꯗꯅ ꯊꯥꯗ 35 ꯃꯌꯥ ꯑꯗꯨꯃꯥꯏꯅ ꯆꯥꯏ ꯃꯥꯒꯤ ꯍꯤꯗꯥꯛ ꯀꯥꯞꯄ ꯆꯥꯕ ꯇꯧꯐꯝ ꯗꯥꯛꯇꯔꯅ ꯊꯥ ꯈꯨꯗꯤꯡꯒꯤ ꯆꯦꯛ ꯂꯥꯛꯑꯣꯅ ꯍꯥꯏꯌꯦ ꯈꯣꯠꯄ ꯑꯗꯨꯒ ꯃꯇꯨꯡꯗ ꯃꯥ ꯑꯃꯨꯛ ꯑꯣꯄꯔꯦꯁꯟ ꯇꯧꯈꯤꯁꯦꯅ ꯑꯃꯨꯛ ꯍꯥꯏꯌꯦꯕ ꯌꯣꯠ ꯐꯨꯝꯃꯤ ꯃꯈꯣꯡꯁꯨ ꯃꯈꯨꯠꯁꯨ ꯂꯣꯏ ꯌꯣꯠ ꯐꯨꯝꯃꯤ ꯏꯄꯨꯔꯣꯏꯕ ꯈꯛꯇ ꯅꯠꯇꯦ ꯁꯃꯥꯖ ꯂꯩꯔꯤꯕ ꯃꯌꯥꯝꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯗꯅ ꯈꯨꯟ ꯉꯥꯛꯄꯗ ꯁꯣꯛꯑꯕ ꯂꯩꯔꯤꯕꯁꯤꯡꯁꯤꯗ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯠꯌꯦꯡ ꯑꯃꯨꯛꯇꯪ ꯆꯪꯍꯟꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦ ꯂꯣꯏꯅꯅ ꯗꯥꯏꯃꯟ ꯇꯤꯚꯤꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯈꯨꯟ ꯉꯥꯛꯄꯁꯤꯡꯒꯤ ꯃꯐꯝ ꯀꯌꯥꯗꯁꯨ ꯑꯩꯈꯣꯏꯅ ꯉꯝꯖꯕ ꯃꯈꯥ ꯇꯥꯅ ꯍꯟꯗꯛꯀꯤ ꯂꯥꯛꯀꯗꯧꯔꯤꯕ ꯊꯥ ꯑꯁꯤꯗꯁꯨ ꯈꯨꯟ ꯉꯥꯛꯄꯁꯤꯡꯒꯤ ꯃꯐꯝ ꯀꯌꯥꯗ ꯆꯥꯅ ꯊꯛꯅꯕ ꯆꯦꯡ ꯆꯥꯛꯅꯆꯤꯡꯕ ꯃꯊꯪ ꯃꯇꯦꯡ ꯄꯥꯡꯖꯒꯗꯧꯔꯤ ꯁꯟꯗꯣꯛꯆꯔꯤꯕ ꯊꯧꯔꯝꯁꯤꯡꯗ ꯃꯌꯥꯝꯅ ꯁꯔꯨꯛ ꯌꯥꯕꯤꯕꯁꯤꯡꯒ ꯂꯣꯏꯅꯅ ꯍꯣꯠꯅꯖꯒꯦ ꯑꯗꯣꯝꯁꯨ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯊꯥꯒꯠꯆꯔꯤ